Handa Pangthokiba Hangzhou Asian Games the Canoe Sprint masanada bronze medal lourakhiba Moirang Sendra Rotage Salam Sunil ngasi Imphal Airport ta thunglakhiba ka loina maike dumgi ima ibel yauna miyamna taramna okkhre ngasi Imphal da thunglakhiba Salam Sunil na phongdorakpada handa pangthokiba Asian Games the bronze medal fanglakpada nungaiba fawi loina mathang lakadaba competition amadi Asian Games singda saruk yaduna hena fagatna sanaba ngamnaba hotnaduna silver natroga gold lawba ngamnabagi asa Tauri Haiduna ngasi bronze medal lorokpa ngamliba asi maki mama mapa amadi mahaki coach ke support na ni haiki ta khoi na pige performance to ki matung ina Asian game da medal budi lawba ya habadi paraga su medal se confirm karamba machu no di main ta da bai tare aduga akhoi gi final da world championship ta thogi matam da China ga khoi ge tang compete to ge Asia gi country je adai da khoi na sada di confidence like by tare Asian game nan takti medal amadi soidong mande adu aigonda si bronze lo je harawe adu to aina pabadi soira su gold mak soigra su silver bakti soi adu ai ge partner do khitang angang oi ni experience wat kimni na finishing na khitang soyo by tare the bronze se phangni ni adu aigonda am harawe kaino te sumaina ga gi lekai gi halaman sing mai ben sung sumaina opi bse aina sumaina longnam hona bada medal se longnam na aina Hyderabad ta ga ren da leiba mai thabak tau dringai da lekai an sing na ingon sumaina support to wi khibado adu मैम से उराई कई याम नुंगाई भाई तारो आई की अहान में क्रेडिट चाहिए कि युंगी माइपा अमादी आई बुत अहान बतक पिर पोजा तो अमादी आई की अनिशुबा आई बु परफॉर्मेंस से यावनो बखना बिरो आई की मैडम से तेसरी असिदा आई की क्रेडिट से पिनिंग आंगसेन तक ते याम वांग भाई ता मथंगी लाका दिवस ते अमुना मेडल से मचू ओन ना ना याम कन होना जगे खले मथंगी से गेम से मथंगी ददी अप्रैल जून नम्मा लै क्वालिफाइंग राउंड ओलंपिक की एशिया की होना अदुगा यूरोप की वनदी अखोय क्वालिफाइंग राउंड की पॉइंट ददी फंगे दोना एशिया की मनुंगदा compete तौनबा दि चांग संतक्ति फंगे ता ओलंपिक क्वालिफाइंग राउंड aina hajik leizari ba mafam ase airport tani ekoi Hangzhou da sanakhi ba ekoi 19 Asian Games English aniga kun go hum doida Canoe sprint bronze medal phangrakha ba Moirang Sendra Rotagi Salam Sunil singasi ngasi ase thoklakani haibadagi miyam lekai gi club volunteer amadi maira paibi imaibel sing adagi sanaroi sing pumna makna tholak tuna ngasi ase harau ba phongdok poina makna bronze phanglakla su harau ba phongdok poina khoi leipareng huktuna leising huktuna hajik mayamna taramna oknari masigi makha tarakpada kaino phongdok pirakpagi matungna Salam Sunil na phongdok pirakpagi matungina koi mahak asi handak bronze phanglabasu mathangi lakadoriba Asian Games asida Asian Games natraga masana khudingmakta mahak bronze ki machu sinataba silver natraga gold phangba ngamnaba hona khigani lepa leitana su hona khigani haiba wafam su phongdok pirei hiromasegi matang da video journalist 79 galoina na paudam zeribi sana hemam elite news airport